ngasi phongkiba tungan tungan ba manipuri sifong singdagi maruebi pausing myamda thamjagi ahan boina ngasi phongki sifonggi editorial column dagi myamda special content mo ni thamjage naharol gi thodang poksi digi lokthok sarkar na myamda thamjabani BJP gi sarkar hek lakpaga tawkhiba IRB gi recruitment BJP हाइरिबा पार्टी ऐसे हाइदोखिबा वाफम ngakna satpa tawgani hairabdi adumak tawba tawroi hairagadi adumak tawdaba yamna commitment leiba party amani haina BJP gi lusingba singna myam tinba platform singna toina nganglabasu state asida BJP ne hek sarkar paibaga highway protection force oina sijinanaba IRB battalion ani recruit tawgani haina lawthokhibadu kari phibamda leikrabage IRB खक्तनतना ममांगी BJP सरकार की अहान बतामदा तुआन तुआन डिपार्टमेंट सिंह थबक लौननबा पांगथोखिबा इंटरव्यू सिंह हौजुक फाव नमसिलगा थमखिबसी हाइखिबु वाफम ngakna satlibra natragana miyamda laknaribra haibasi party asigi lusingba maru oina sarkar sina masa matomta nainajaba matam oire BJP gi ahan sarkar hek leibaga tara suba amasung taramathai suba IRB launanaba recruitment rally yauna mathau taba test kya pangthokrabasu haujuk phawba tambangamdaba phibamda leiri home gi thausu puri minister na sayesigi jun thada IRB gi result haidoklagani haina media da phongdokhibadu haujiksu mafam khangdre IRB gi recruitment asida soidana khallagani haina asa tawba candidate singi marakta sai hindokpa kya su yaure thawong asi makhoi gi oinadi yamna ningba kainingai ni aduna sarkar gi maikedi gi IRB gi recruitment asi haidokani natragana haidokloi habdu miyamda athubada maru oina candidate singda sengdokpham thoi IRB gi recruitment pangthokibadu haujuk phaw haidoktrib basigi maram asi state ki fan leitabagira natraga recruitment rally edu da ashoiba kya laikibara haibadasu khangan hanthoi karigumba state ki fan leitabadagi recruitment gi fan laukthokpa ngamdaba oiragana result adu laukthokhlaba matungda state police MR amasum hana leiriba IRB battalion singda leiriba vacancy post sida phase 9 na absorb tawbada kari akaiba lebege recruitment rally aduda aswebe yawre hairagana madu miyamna open oina investigation sathabaga loinana madura saru gya kiba candidate sing adugi sahi komthoklaga nauna recruitment rally pangthokpasi hai hairiba singasi amata khanadana miyamda maru oina candidate singda namthak tawbiraga thambiba sidi people's governments amani haibigi want to adu lehendre masi sarkar gi oina yamna ikainingai ni IRB gi recruitment khaktanatana mamangi sarkar gi tamda maru oina election meada kaukiba tuan department singi interview gi phal haujuk phawba haidoktriba sigi maram karigino government haibisi continuing process ni haizarabasu department singi thabak lawbagi matangdadi ngasi phawba continuing process haibdu oidi mamangi sarkar gi tamda mantri amana pairama department atuda pangthokiba interview gi phallak phokpa natraga laukthokta haibiduna nauna pairakliba mantri adugi interest ki makha polbus mamangi tamda haikiba mantri adumaki department na pangthokiba interview anisuba tamgi sarkar sida manaba department adu pairabasu house phawba namsinduna thamlibisi mamangi matamna pangthokiba interview du election mayagi utsaibani haibadumadi yamna mayek sengle aduna lamdamasida thabak phangdabagi awaba kya mayungnariba matam maruoina youth singda kakngau naringai gi sairaksida sarkar gi maikedi gi adugumba ngaihak ki oiba thausilna miyamda nam thak tawdaba phai maduna candidate oiriba singda ningba kaibada natana nauna inkhalakliba naha singda su ningba kaiba haibadu ohenduna aranba lambi de sakhiduna tangdu laitadaba khunayam oiraknabagi lambi yatpa oina thokani ngasi state asida mayai kaba pulam kya pak sana karbar sa tharagli kya si adugumba ningba kairaba miyema yauram loi heningai lekti sufam nompham lairaktaba su nomlabasu darkar oiba senpam madu fanglaktabana phataba lami oirabasu laibak chang yengninglakpa haibisi masana tabani aduna sarkar na thabak tawbuda asanba miyeng amaga loinana tungmang yengna thabak tawbusu mi hainasu paus na fungdorakli Makasa tarakpoina to papamana Vice President gi Mikhalda Trinamool Congress bot hadaba yauri dori. Mathang August taruk ta pangthokadori baleva sigi Vice President gi Mikhalda Trinamool Congress bot hadaba yaudana ba ware blokre. Vice President gi Mikhalda sida Joint Opposition Party gi mirep oiribi Congress ki veteran leader Margaret Alba official oina laukthokhiba dugi matangna su opposition gi maikei digi Trinamool Congress ki lusing minister Mamta Banerjee na kariguma amata khanarama leite hairi
Trinamool Congress ki phirep asi ngasi Chief Minister Mamata Banerjee na share lauduna party sigi MP singa loinana pangthokiba mifam amana warep laukibani mikhal asida NDA gi oina West Bengal gi governor oiramba Jagdeep Dhankar aduga opposition party gi oina Rajasthan gi former governor Margaret Alba nomination file tawkrabani Trinamool Congress ki maikaidigi matau karamna Chief Minister Mamata Banerjee tanaramdana Congress ki Margaret Albabu joint opposition party ki merep one laukthukli bano haina yamna kana criticize toki merep oiriba Margaret Alba si Mamata Banerjee ga lanai oina mari leinai adubu Margaret Alba joint opposition party ki merep oina laukthukiba matamda NCP amasum Congress ki maikaidigi mangjungnana Trinamool Congress ta tanaram natragana pau piramba amata leite Machine maram oiraga Trinamool Congress ki maikaidigi yamna kana yaningdaba utuna Vice President gi mikhal asida Trinamool Congress na vote thadanaba yaudanabi phirep adu laukibani hairi atopa paw amadana Russia gi President Vladimir Putin nare habigi wafam leite CI Russia gi President Vladimir Putin masanare habigi karigumba intelligence ki oba report amata leite haina CIA gi director na phongdokre Housing Masagi say Humdra Surava Vladimir Putin bu media gi unconfirmed oiber report amada masanare cancer oiramba yai haiba cancer oiramba yai haiba wafam phongdoknari bani adoinama CIA gi director Williams na haikibada Russia gi president Vladimir Putin masanai habigi wafam laiti Kremlin gi maikedig su Putin masanare habisi semjin sajinba report amani haina phongdokrabani marasida US gi maikedig di Ukraine da ihena sanba makhal gi kusukulai sun piragani haiba wafam laukthokrabani Russia gi foreign minister Sergei Lavrov na haikibada Russia gi military na Ukraine gi nongpok thangba lamdam gi saruk khaktada focus tawraroi Moscow gi strategy asi sense tawragani haiba wafam phongdokibani masi maru oina West na Ukraine na kusukulai kya ma pisilakhiba sinasu maram oigani hairibani President Putin gi health ki mang tonga kya sandorak liya dumainama taseng namakti President Putin gi masana anaba leite masa maufana leiri hairi hana su paus na phongdoki atopa paw mana Myanmar Military junta na landmines paksana sijinariba si war crime gi oba thawongni Writers Group Myanmar gi khanongpok thangba Kaiha state landmine park sana phumjilibasi war crime gi oiba thawong amani haina Amnesty International gi warul matungina phongdorakli Writers Group ki maikedi gi hakibada Kaiha da ground investigation satakhiba matamda Kareni state military na makhal makha kya gi landmine sing sisinaduna park sana phumjili masida MM2 amadi M14 landmines yauri MM2 hariba landmine makhalasidi victim singi Makhong kakpa amadi Hakchang gi athai kayat singda asu open yawba thuan mangami maduna M14 hariba landmine makhalasina victim singi khong amadi khutki khujeng sing kakpagi thawdok sing toina thukli landmine makhal ani asi Myanmar paksana sijinari Myanmar gi military na landmine paksana sijinari basi hena tamthiba madi tukutcha ningai masu oiba thawong amani haina Amnesty International Crisis Response ki Deputy Director thematic na pikiba statement amada phongdorakli malem gi oina de asigumba landmine gi makhal asi sejinabada athingba thamlibani Myanmar military gi asigumba landmine asi miyamna lainariba yumingkhol sarsamadi guhana singbada phumjinduna thami English singaniga kunga mathugi February thada military na sakti paikraba matung tarakpada Myanmar laibasida crisis mayokna duna laklibani Myanmar gi miyamna su military na kusa thariba sigi mayokta yaningda bu uladuna paksana protest of gi khongjang changsingkhrabani masigi sumatakta military rule asibu yaningda bu uliba civilian singna armed resistance gi khongjang changsilaklibani loinana leba sigi border area ethnic armed group singa matam sangna dagi hona khuthokna bagi thodok sing chathaduna laklibani Myanmar gi military miyam gi iho sibu laksinana bo honabada lokhatpa akan ba khongthang na miyoi lisingani rom hena hatkre aduga miyoi sa kya amana makhoi gi mayum makai thadoktun lanjena khrabani haina United Nation gi warol matungina phongdorakli amasum Amnesty researchers singna Kaiha state ki Demoso Hapukso Lokau township na singba mafam singda landmine pokhai bigi hinghoraba madi thawdo adubu hakthengna uhawpamadi healthcare workers sing yauna miyoi nifugo humdoirong henbada interview sathakhi haire su paus na phongdorakli